Indian Armed Force amadi makhal khudingmak ke Paramilitary Force singda Mateng Piroi haibaga loinana Naga Students Federation amadi Tangkhul Katamnao Saklong ge warep asigi Mayokta Naga phurup ki meeoi singna Thabak chatharamlabadi makhoi gi mathakta Akanba action loukhatkani haina Tangkhul Katamnao Saklong TKS na phongdorakli hiramasiga mari lainana Tangkhul Katamnao Saklong na thadurakpa cherol amana hai Naga Students Federation NSF ki directive matung inna TKS na Indian Armed Force amadi makhal khudingmak ke Paramilitary Force singda Mateng Piroi TKS na makhoi gi Homeland da Armed Forces Special Power Act afaspa 1958 thamliba si Akanba mongda yaningda ba phongdokpaga loinana ek asigi marumda security force na samjaraba naga miyam da ka henba thabak kaya chathaduna akia kangpi hairi Naga Students Federation ki firep amadi naga taba mafam singda afaspa 1958 chana haloi dabani haina Federal Assembly na laukiba resolution adugi matungina TKS ki makhada laiba organization institution forum union amade lanai meeoi singna makhoi ki jurisdiction manungda pangthokpa thabak thoram singda Indian Armed Force yauhan bada thingba thamle loinana Armed Force sing asina sinba thoram singda su saru yaba yaroi warep asigi Mayokta kanagumba singna thabak chatharamlabadi makhoi gi mathakta Akanba action loukhatkani haina cherola sina makatari